Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Arambai Tengol gi PRO Robin mangang khurak pungge update gi lokocherage. Yeknaba Kuki gi makutta kadangban gi lanfam amada haukiba 30 December 2023 da laikhidraba 80 gi athauba mayang langjingdagi James Bona Lan mamangdagi semba haujarakhiba hi yai haina mingthonba dishwash liquid detergent soft na chingbasing laikhidraba matung asida pokminnaba manau nupa maipaksna ningombam na amuk makha chathana semba saba haujaduna tapna tapna maipakpa ngamjare aingonda su sizinaduna yengbiu haina pibirami miyamna su inaw asina honajariba sida mateng tawbiu maipaksna gi contact number thamjaramge 8119860605 aikhoi masal chingkhatna si mateng pangminasi Iduning thogi post gi lokocherake maitai si diplomatic oide asauba emotion na puraga chatli Suri Festival grand success ohengadabani maitai sing akiba yaudana participate visit tahonba ngamhangadabani MST gi bus level Lokthokna security ngaklaga chathangadabani Ukhru lambi da Kuki taba kilometer ahum mari gi lambi machek adu security na cheksinna ngakadabani attack torokpa ngamhaloidabani Air Marshal A.K. Baratina Operation Sindurgi press briefing da haikiba wafam asi yamna fazai aikhoigi mission di terrorist singi location target tawbani target sing adu successfully destroy tawkhre aikhoigi mission mai pakli mission adu da kaya yamna damage tawki haibagi masing thiba aikhoigi ithau natte Maitai sing na Siroi Lily Festival yengba chaliba asisu mission amani mission successful ohengadabani step macha macha khudingmak mission gi objectives ngaktani Peacefully Kuki Village Fauraga Siroi Lily Festival yengba chatkadabani Siroi Festival da trouble piba haiba asi Kuki gi plani maramdi Kuki na maitai khak Security deploy tawbagi mawong asi government ki akhuba miengni Kuki Inpi Manipur gi hojek oriba phiba masida yangang pokpidagi ukul fawbagi marakta security forcing paktakna deploy tawriba si government ki yamna akhuba miengni haina Kuki Inpi Manipur kim na phongdorakli kim gi information and publicity secretary Dehanglun gi cherol amada security forcing deploy tawribagi matau asi Wathok hena thowanabani maramdi masi Kuki jomiom bu kauthoklaga maidai kanglop ki miyoi singbu urkulda pangthokpa Siroi Lily Festival da tekta kaidana saruk yahanaba khaktagi thawongni masina takpadi Kuki jo territory ase Manipur gi saruk ama oidre haibasi government na yajare Siroi Lily Festival ase state festival amani haibasi official oina khangnare loina lamda masida lairiba kanglop khudimak saruk yanaba barton piduna tribal festival ama oina Kuki jo miyam yauna tribal group khudingmak saruk yahangadabani government su Khudingmakta security provision sing pifam thoi khudam oina moirangdagi ukrul amasung kangla tombidagi ukrul fawbada mapung phaba security pidabasi Kuki jo kanglup pu tongana thambani hana loguni hairi government na majority maidai kanglup ki miyoi singi interest amasung ngak senbada mieng thamli aduga Kuki jo miyam buna Siroi Lily Festival saruk yahan bangamdri hojik lairiba president rule asina miyam gidamak ningthina Arambai Tengol gi PRO Robin mangang khorak pungge update gi lokocherake mina nongmai kapakpa ikhoina ngehak hanba kapak traga tumin leiba migina politician militants CSO student organization women folks pula punsilaga lona wakhanaba tungi strategy mayam ama yatminnaba aikhoigina open theater public ground da mic palaga wakhanaba TV discussion da loina haidoktuna yeknabada hena loksing piba tungi pandam leite isagi firef leite opposition party na ruling hunba ruling party na famunaba atai Darkar oide moida supnagi MP amakhak leiba MLA nifu khak leiba Mejoram kauba lamduna mukhaiba ngamaga leibaksina ngamdrisina ataigi natte Delhi gi thijum se nok tuna thakpagini haisu haija gadabani muksu mukkadabani adubo ikhoigidi mukpagi thauna dudi mangkhre haijaba nonjaba khakta ngaibagi mina ikhoibu tumit kang oina ubani sidagi hena yamna sathi ba thodok kaya urakhini kuiraroi aikhoigidi aikhoi masel hunnaraga loire leibak mangge mangsano haujiksu isaigi film anauba amagi hausigi ticket konadri balamdamni furufni yamnadi pen dress sidagi hena pen dabadi leiraroi adubu mi macha kaisu nataba aikhoina di kari tauba ngamgani ithak ipomse yam wangna lae punna luminarsi tagilo kocharake Manipur si da yellow furup amadi yellow nataba kaya ama laikre ngarangi yam nungaitaba gari da Manipur thabagi issue aduda community amatana wangang de yengba khaktani adubu maidai pangal gi site gi pendaba nungaitaba amadi condemn tawba phongdok pirakpa bu yamna awang bathakta ikai khumna international security mapalai bak singna singnarakpa
Indiaꯒꯤ ꯑꯄꯨꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯁꯤꯡꯅꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯐꯤꯚꯝꯗ ꯂꯩꯕꯒ ꯏꯔꯣꯏꯅꯅ ꯂꯥꯟꯗꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄꯁꯤꯡꯗꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯨꯝꯂꯣꯟꯅꯕ ꯕꯪꯒ꯭ꯂꯥꯗꯦꯁ, ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯆꯤꯅꯥ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯗꯥꯅꯕ ꯑꯃꯗꯤ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯍꯟꯗꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨ ꯑꯃꯅ ꯄꯍꯜꯒꯥꯝꯗ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯲꯶ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯄꯥꯡꯒꯜ ꯑꯃꯁꯨꯡ ꯍꯩꯁꯤꯡꯕ ꯎꯠꯇꯨꯅ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯇꯦꯔꯣꯔꯤꯁꯠ 100 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯃꯤꯡꯊꯣꯟꯗꯨꯅ ꯆꯠꯊꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯠꯇꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯅꯕꯒ ꯏꯔꯣꯏꯅꯅ ꯃꯇꯠ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯅꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯁꯨ ꯁꯤꯖꯐꯥꯌꯔꯒꯤ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕ ꯆꯩꯔꯛꯇ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯆꯠꯊꯗꯨꯅ ꯐꯤꯚꯝ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟꯖꯥꯎ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯍꯟꯗꯛꯇ ꯆꯥꯏꯅꯥꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠ 8 ꯌꯥꯎꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯄꯨꯟꯅ ꯏꯀꯣꯅꯣꯃꯤ ꯄꯦꯀꯦꯖ ꯑꯃ ꯁꯦꯝꯅꯕ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯔꯀꯤꯗ ꯕꯦꯖ ꯇꯧꯕ ꯙꯥꯀꯥ, ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ NGO ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯀꯤ ꯑꯃꯗꯤ ꯅꯣꯔꯗꯔꯟ ꯔꯤꯖꯟꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯦꯝꯅꯕꯒꯤ ꯃꯦꯞ ꯅꯧꯍꯧꯅꯅ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯛꯈꯤꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤ꯫ NGOꯗꯨꯅ ꯄꯨꯔꯛꯈꯤꯕ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯦꯞ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯔꯀꯥꯟ ꯁ꯭ꯇꯦꯠ, ꯏꯟꯗꯤꯌꯥꯒꯤ ꯕꯤꯍꯥꯔ, ꯓꯥꯔꯈꯟꯗ, ꯎꯔꯤꯁꯥ ꯑꯃꯗꯤ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯒꯤ ꯁ꯭ꯇꯦꯠ 8 ꯄꯨꯂꯞ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ ꯂꯧꯏ꯫ ꯆꯤꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯤꯅꯥ ꯂꯩꯕꯥꯛꯀ ꯅꯛꯅꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯕꯣꯔꯗꯔꯗ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯌꯥꯎꯅ ꯂꯝꯕꯤꯁꯤꯡ ꯁꯦꯝꯒꯠꯂꯛꯄ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯎꯪꯈꯠꯅꯕꯁꯨ ꯂꯩꯔꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯂꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯑꯆꯝꯅꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯂꯥꯟꯗꯥ ꯑꯁꯤ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯤꯆꯦꯜ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯝꯅ ꯂꯧꯗꯕꯗꯒꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯕ, ꯃꯤꯇꯩꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡ ꯂꯥꯟꯅ ꯆꯠꯄꯗ ꯐꯥꯕ ꯑꯃꯗꯤ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯍꯦꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯕꯗꯒꯤ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯐꯣꯡꯅ ꯁꯤꯡꯅꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯎꯪꯈꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯈꯪꯍꯟꯈꯤꯕ ꯑꯗꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯕꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯍꯧꯗꯕ, ꯐꯪꯗꯕ ꯑꯃꯁꯨꯡ ꯊꯥꯕꯗ ꯍꯧ ꯍꯥꯏꯕ ꯌꯥꯗꯕ ꯂꯩ ꯃꯈꯜ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯁꯤꯔꯣꯏ ꯆꯤꯡꯗ ꯍꯧꯔꯤꯕ ꯂꯩ ꯑꯗꯨꯕꯨꯅꯤ꯫ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯁꯤꯅꯤ꯫ ꯂꯩ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯔꯣꯏ ꯆꯤꯡꯗ ꯁꯥꯠꯄ ꯂꯩꯅꯤ꯫ ꯁꯤꯔꯨꯏ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯍꯧꯗꯨꯅ ꯁꯥꯠꯇꯕ ꯂꯩ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯍꯧꯈꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ 12ꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯂꯩꯕꯥꯛꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯀꯨꯝꯖꯥ 2025ꯀꯤ ꯃꯦꯒꯤ ꯆꯩꯆꯠ ꯀꯨꯟꯗ 5ꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯀꯨꯝꯍꯩ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2-3ꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯧꯅ ꯆꯪꯂꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗ ꯂꯥꯟꯗꯥꯕ ꯍꯧꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯠꯇꯣꯛꯂꯒ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ PR ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯃꯦ 10ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯔꯣꯏ ꯆꯤꯡꯗ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯗꯕ ꯄꯣꯠꯁꯛ ꯐꯪꯕ ꯂꯥꯏꯔꯩꯄꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯔꯝꯗꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯑꯃꯗꯤ ꯁꯉꯥꯏ ꯍꯥꯏꯔꯤꯕ ꯁꯥ ꯑꯃꯗꯤ ꯂꯩ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯗꯕ, ꯁꯨꯞꯅꯒꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯐꯪꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯂꯩ ꯑꯃꯗꯤ ꯁꯥ ꯑꯁꯤ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯍꯧꯕ ꯑꯃꯗꯤ ꯍꯤꯡꯕ ꯉꯝꯗꯕ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯣꯏꯅ ꯃꯁꯛ ꯅꯥꯏꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯩ ꯑꯃꯗꯤ ꯁꯥ ꯑꯁꯤ ꯃꯥꯂꯦꯝꯗꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯗꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯍꯣꯠꯅꯕ ꯌꯥꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯍꯣꯠꯅꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯉꯥꯏ ꯍꯥꯏꯕ ꯁꯥ ꯑꯁꯤꯃꯛꯇꯤ
ꯍꯣꯠꯅꯕ ꯍꯧꯈ꯭ꯔꯕꯁꯨ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤꯗꯃꯛꯇꯗꯤ ꯐꯦꯁꯇꯤꯕꯦꯜ ꯄꯥꯡꯊꯣꯛꯄ ꯅꯠꯇꯅ ꯂꯩ ꯃꯈꯜ ꯑꯁꯤ ꯀꯟꯅꯕꯒꯤ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯍꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯂꯩ ꯑꯁꯤ ꯌꯦꯡꯕ ꯆꯪꯕꯗ ꯑꯈꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯈꯜꯂꯒ ꯅꯠꯇ꯭ꯔꯒ ꯕꯣꯇꯥꯅꯤꯀꯦꯜ ꯑꯦꯛꯁꯄꯔꯠ ꯆꯪꯍꯟꯕ ꯅꯠꯇꯕꯅꯤꯅ ꯀꯨꯝꯃꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯂꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯅꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯌꯦꯡꯕ ꯂꯥꯛꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯝꯀꯣꯏꯕꯁꯤꯡꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯌꯦꯡꯕ ꯂꯥꯛꯄꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯥꯡꯂꯣꯟ ꯊꯝꯂꯒ ꯂꯩ ꯑꯁꯤ ꯌꯦꯡꯍꯟꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯂꯤꯕ ꯆꯍꯤ 2025ꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ MSRTC ꯒꯥꯔꯤ DIPRꯅ ꯁꯤꯜꯂꯒ 5ꯔꯛ ꯁꯨꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡꯗ ꯑꯄꯟꯕ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ MSRTC ꯊꯥꯕ ꯒꯥꯔꯤꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯎꯃꯤ ꯀꯌꯥꯅ ꯄꯦꯟꯗꯕꯗꯒꯤ ꯄꯥꯎꯃꯤꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕ ꯈꯣꯡꯆꯠ ꯆꯠꯅꯔꯤꯕ ꯑꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯛꯇ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯀꯨꯝꯃꯩ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯇꯥꯡꯂꯕ ꯂꯩ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯄꯥꯡꯊꯣꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯆꯠꯄꯗ ꯐꯥꯎꯕ ꯅꯤꯡꯈꯥ ꯇꯝꯅ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯈꯩ ꯁꯦꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯇꯧꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯌꯣꯛꯈꯠꯂꯒ ꯊꯝꯕꯒꯤ ꯃꯔꯝ ꯈꯪꯍꯟꯕ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯥꯡꯂꯕ ꯂꯩ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫